Mayambu Emerging Bible Prophecy Ministry na taramna oksari ekoi mamangi topic amada Ishworgi ningthou leibak amasung mahakki dharma semba hairiba topic adugi part 1 aina khare ngasina part 2 koina part 1 da Ishworgi ningthou leibak haibase karino mase karamba matamda lakani kamai semgani haibadugi maramda aikoina naina khare ngasina mahakki dharma semba asigi maramda aikoi naina minasi chinausing akoi ahanbada Ishwarda Pathana Tausi Sargada Leba Yan Minusha Jarova Taujana Ipa Isho Nakoininga Litana Tagasari Ipa Naki Nintoleba Amasung Naki Dharma Semba Sekarino Hypsing Madam da Equina Nagadori Hariba Naki Nintoleba Amsung Dharma Semba se Equina Panga Taragati Tang Panda Short Hazard of a mission Tiriba Lantum Sana Lupa Ladybird Saningai Hingai Tangai Ladybird couldn't mass equate the loin bigini Hainan Hana was Sakpiri put a mass in Hana Pangan Biginaina Equinanaki Arm Badanaki Dharmasemba in Tolebak Tiduna put a mass equate the Lepanaidana Pangan view by shore the Gotari couldn't mutas Nana Mapanai the Boporo the Pinabu Prabhu Jesu Christ giving the Kurumzari Amen. We call Matthew 6:30 say Amuk Paminasi Matthew 6:33 da asumna hai tayumsung na koina Ishworgi ningthou leibak amasung mahakki dharma semba adu hana thiu aduga hiram punam ase na koida hapsin bigini haina Matthew 6:33 da hai aina mamangda saikhre masida palleba hiram punam ase karino haiba matamda koina chapter 6 ki masigi koina 30 dagi 32 gi Tagi mamang da ikoni yengba matamda khangani madudi tangpan da leiriba jantal singna kari sagani kari thakani makoina paisa kamaina paigani kari tawgani kamaina nungaina leigani haiba jipkar kamai tongani haiba lairik laisu masa masu asina singba khudingma dugi maramda loina khanduna lei haibani aduna puning waduna lei adubu Prabhu Jesu Krishna haide haibani nakoi madugi namak kari su langtana ganu kari sagani kari thakani habi langtana ganu Nakoyi, Ekoyi Punsina Quadi Ahanbadi, Ishworgi ningthou leibak Maki Dharma Sembaje Hana Pangnabuhano, Adu Tarab Dizantans in the Tiriba, Kudimasa Ekoida Pibigani, Habani, Habdi Ekoi Saningai Tangai Awara Pakari Shulatana, Ekoina Tangpan Sida Haraun and Wina, Laibangam Gani, Habani. We short has the mission of Mokoyi Haraungai by Base, Mokoyi Lantum, Mokoyi, Apoba Pigeon Chakpa, Apoba Sindax, Mokoina. Marang kind of sinjak marang kind of saba pangba awat patana tang pan bigi oiba posak sing asida awat apa patana leiba sina nungai bina hena khale adubu asengba nungai bade masinate asengba nungai bade Ishworgi ningthou leibak maki dharma semba phangba degi lakpani habsini aikoi masigi text se mapung phana aikoina phasana amu khangdringai da aikoina maki dharma semba habse karino habse aikoina masi bible degi akoi yengmanase What is righteousness? Dharma semba habse. Ekoina khangi dharma semba righteousness habse gi opposite de ekoina Bible gi matu ina pap habne. Pap habse gi ona thaina badi dharma semba gi ona thaina badi pap habne. Pap to mina dharma semba leite. Aduga dharma semba mina pap to de habse ekoina Bible gi yengminasi Deuteronomy 6:25 ta asumna hai. Moses na hai. And it shall be our righteousness if we observe to do all these commandments before the Lord our God as he had commanded us. Ishona ikoda yatang bibagi matungina ikone Ishworgi mamangda maki atang makai ase inba ase ikoina dharma sembani habi. Masina habidi ikoina yatang ngakpa habsiga dharma semba habsiga yamna mari leine. Yatang ngakpa yautanadi Ishona piriba yatang singase inba yautanadi Dharma semba leite Dharma semba habse yathang ngakpa gamanai Psalm 119 gi 172 the high aduga ai last yengche maramdi all thy commandments are righteousness nangi yathang makai se dharma semani habde yathang adi ekoina Bible da piribase masida ngang lebse yathang tara habni Ten commandment asida yauriba principle magi niti nyom khudim ase dharma sembani aduna yathang tara habsiga dharma semba habse gamanai Koina yathang tara habse koina inba leitraga di dharma semba habse koina inba leite adubu dharma semba habse gi horofam di kanano habada Jeremiah 23 gi 6 da asumna hai
the Lord our righteousness. Aikoigi mapu ibungo, aikoigi dharma semba, aikoigi dharma semba mapu ibungo hai. Aikoigi dharma semba, aikoigi dharma semba gi horokpham asidi kanano ipa ishor amasung Prabhu Jesu Christ ne tayang panda laidiba aikoi mipung khudingma aikoina phangliba dharma semba ase kanagi mapana no Prabhu Jesu Christ gi mapana phangbani. Psalm 145:17 da asumna hai. The Lord is righteous in all his ways and holy in all his works. Ishona tawriba mahaki thabak mahaki lambi punamukta ishona tawriba khudingma ase sengi amasung dharma semba hai sengi habni. Aduna ishona tawriba thabak khudingma ishona pangtholiba khudingma ishona ngangtholiba khudingma ase dharma semba ngaktani. Ishorgi wahi mahangna ishona kari tawba pami mahaki apamba karino habase koina Bible da mapung phana phungdoi maru aina yathang tarada su phungthoi. Aduna hariba sing ase dharma semba ngaktani habse ishona tawba khudingma dharma semba ngaktani habse khangi ishona tawbugumna ikhoisu tawba taragati ikhoisu dharma semba laigini habsini amu yengse ikhoina Ezekiel ikhoina mi amana dharma sele haiba matam ikhoina pap tawba matamda ikhoigi dharma semba leite habse maramda ikhoi yengminase ai yaradi ai pazara ko English ai Manipur da sum atra handokchala ke yada yada bam tang da pazara ke na koina screen da mun yengbiu 24 hai dharma semba mina mahaki dharma semba adudagi laithopa matamda laitholaga pap tawba matamda hai ko aduga phattaba mi khudingna tawriba tukutsabasing adugi matungina satpa matamda mahak amuk hingadra hai verse 24 da mahangna all his righteousness that he had done mahangna tawkraba dharma semba taba khudima habidi yathanga kiba khudima shall not be mentioned ma amukana ballaroi hairaroi hai habidi aikoina tawriba afaw taba khudima se ahingbagi lairikta ming isanduna lairibni sinausing aduna ahingbagi lairikta ming isanduna lai aduga aikoina book of remembrance jumasi isanduna lai aduna aikoina tawkraba dharma semba khudima ado masi aikoi amuhanna ishalaroi hai maramdi aikoina dharma semba mi amana pap tawba matamda haibani mahakti pap aduda mahana tawriba pap aduda in his trespass that he had trespassed in his sin that he had sinned mana tawkraba pap mana yathang thugai khraba aduda in them shall he die haiba pap aduda mahak sigani haibani aduga amuk verse 26 hai dharma semba amana mahaki dharma semba adudagi pungning laitholaga mahana pap tawba matamda mahaki pap aduda makhoigi pap aduda mahaki pap sing aduda mahak sigani maramdi for his iniquity that he had done shall he die maramdi mahana tawkiba pap aduda mahak sigani habni haibdi aikoina dharma semba mi ama oire harsi aikoina dharma semba oiba taragasu aikoina pap tawba matamde aingonda lairiba dharma semba do ishona karisu hapiraroi aduna aigi pap adu sigani habni aikoina Ezekiel 33 gi 12 to 16 da aikoina papa matamda su asumna khangani masida 12 ki 1 hai mi gi masanupa Israel gi nangi mising da hayo dharma semba the righteousness of the righteous shall not deliver him in the day of his transgression hadi dharma semba mi amana mahana pap tawba mikup aduda mahaki dharma semba aduna mahapu kanbi roi as for the wickedness of the wicked asmai tawduna phattaba mi adusu phattabagi phattaba tawba adusu habni hadi phattaba mina phattaba tawba adugi mahi adu mahana phangani habni he shall not fall thereby in the day that hoi sidaju sorry and haise phattaba mi amana phattaba tawre haise adubu mahana mahakta tawriba phattaba adudagi mahana laitholaba matamda mahak siroi habni neither shall the righteous be able to live for his righteousness in the day that he sinned aduna masida hairibsi 12 ta hairibsi kaino dharma semba mi amana mahangna pap tawba matamda mahaki dharma semba aduna kanbiba ngamoi aduga phattaba mi amana haibati papi amana mahangna tawrimba pap adudagi laithorakpa matamda kaidoba mahak siroi adu mahak hingani haibani masina haibisi yamna mayek sengi isinausing aduna ikoina pap tawba matamda ikoi dharma semba leite aduga ikoina pap tawrumba taragasu pap to thadolaga ishoda mai direct matamda ikoi dharma seli ikoi hingani haibise masini masida haibise
aduga verse 13 da asum hai when I said to the righteous that he shall surely live dharma semba mi da ina haiba mata nang sung choi choi na hingani hai adubu mahana mahaki dharma semba da thajaraga mahana pap tauba taragadi all his righteousness shall not be remembered mahana taukraba dharma semba khudimot amata ningsing biraro hai ishrogi lairik da amata isan biraro hai ni aina taroma phattaba aina taroma afaba makhai se ahingba gi lairik da ming iduna lairibni snausung adubu aina pap tauba matam da kaidoba madu amohana ishona ni ibiraro loina muthat pigrani hai ni for but for his iniquity that he had committed he shall die for it aduna mahana taukraba pap adu mark sigani hai ni aduga amuk aina phattaba 14 da phattaba mising da nang sigani hai haina haiba matam da mahana mahaki pap adu dagi laitholaba aduga ishori mieng da achumba amasung lo na yaba adu tauba taragadi aduga mahana taukiba phattaba makhai migi mapo huralu po ersun amohana piraba man huran kibado piraba aduga ꯑꯩꯈꯣꯏꯅ ꯑꯍꯤꯡꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯄ ꯇꯥꯔꯒꯗꯤ without committing iniquity ꯄꯥꯞ ꯇꯧꯗꯅ ꯍꯤꯡꯕ ꯇꯥꯔꯒꯗꯤ he shall surely live ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯤꯡꯒꯅꯤ he shall not die ꯃꯍꯥꯛ ꯁꯤꯔꯣꯏ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯆꯥ ꯑꯩꯈꯣꯏꯒꯤ ꯆꯥꯟꯁ ꯂꯩꯕꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯐꯠꯇꯕ ꯊꯧꯔꯝꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯊꯣꯛꯂꯒ ꯃꯤꯒꯤ ꯃꯄꯣ ꯍꯨꯔꯥꯟꯕ ꯇꯥꯔꯁꯨ ꯍꯨꯔꯥꯜꯂꯤꯕ ꯃꯄꯨ ꯑꯗꯨꯗ ꯃꯤꯒꯤ ꯃꯄꯣꯠ ꯑꯗꯨ ꯄꯤꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯜꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕꯅꯤ none of his sin that he had committed shall be mentioned unto him aduna mahana taukraba phattaba pamakai ado mangonda amuk hana haibiraroi haibani aduna book of death asibigi like da ikoina taukiba phattaba pamakai loini ikoina pap tawba matanda book of death loini isanduna lei adubu ikoina pap adudagi laitholaga dharma semba thabak ishona haibasing ase tawba matamda kaidoba aina aigi phattaba pamakai ado book of death tagi loina muthappigini masi kanai ki mapana no prabhu jisu christ gi igi mapana ni habse masini hairiba pakraba sidagi ekoina khange pap ekoina pap tawdana ekoina hingba matamda dharma semba phange aduga ekoina dharma chele hairaga ekoina pap tawba matamda kaidoba ekoi dharma chende habse sini masidagi dharma semba habse karino pap tawdana hingba ishogi yathanga ake hingbase masibu ekoina dharma semba kawi habse masini papi amana ekoigi pap thadoga ishoda lakpa matamda dharma semba punsi hingi habse Ezekiel huji ekoina pakraba 18 amasung Ezekiel 33 asidagi ekoina khangai aduga dharma semba gi standard prabhu Jesu Krishna pibaje ekoi yengnasi Matthew 5:20 da sumna hai I for I say unto you maramdi aina nakoida hairi nakoigi dharma semba ado scribes amsung Pharisees singdagi nakoigi dharma semba aduna hendaba taragadi ye shall in no wise enter into the kingdom of heaven nakoina ishogi ningtholebata sungsang lo heaven habidi aikoina dharma semba karam aikoigi dharma semba je akoi dharma semba leitraba Pharisee dagi hena thawangba dharma semba leitraba aikoi ishogi ningtholebata salo heaven adudi Pharisee na leiba dharma semba je karino makoina leijaba dharma semba thi karino hakada makoi prabhu Jesu Christ ngonda thajadana makoina ishogi athangsing ase ngai makoina ceremonial gi laws ishona pe sacrificial laws ase ille yathang tara ngai hairaga makoina dharma semba phangi haina makoina khanjabane ba adubu prabhu na habidi makoigi dharma semba do kaidoba makoigi adugumba dharma semba dudi masai go jaba dharma semba ni ekoi Christian ekoina laigedaba dharma semba di adudagi natte koigi dharma semba di kaidoba prabhu Jesu Christ ngonda thajabagi mapana ishon haiba mukhaije inba mahaki athang mukhaije prabhu Jesu Christ na pibiba thaujari mapana ingthuna leiba adudagi phangba dharma semba do maduni madugi dharma semba duna scribe amsung Pharisees na lairiba dharma semba adudagi heli habsini ekoi amu yengsis now sa bible na habse mun yengbi aina habse aina pangai haba nate aina bible deki haijabani mun tabiu sinausin ekoina aduga Romans 1 gi 16 to 18 sida ekoi amu yengsiko ekoina dharma semba se katai da phungtui ekoina kamaina dharma semba se phangani habse masida piri Romans 16 dai aina Christagi afaba wapau adugidama ai ikaide maramdi aina Christagi afaba wapau idugum ikaide maramdi it is the power of God unto salvation to everyone that believe thajaba mipung khudemakta ishogi afaba wapau asina arangkhubam piningai gi shakti do pi habne
ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯉꯣꯟꯗ ꯊꯥꯖꯔꯒꯗꯤ ꯑꯩꯈꯣꯏ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯉꯦ ꯍꯥꯏꯅ ꯃꯤꯁꯤꯡ ꯍꯥꯏ ꯃꯁꯤ ꯍꯣꯏ ꯑꯃꯔꯣꯝꯗ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯉꯣꯟꯗ ꯊꯥꯖꯔꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯜꯂꯤ ꯑꯩꯈꯣꯏ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯉꯦ ꯍꯥꯏ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯃꯁꯤꯅ ꯒꯣꯁꯄꯦꯜꯅ ꯄꯤꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯉꯣꯟꯗ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯑꯗꯨ ꯄꯤꯔꯦ ꯍꯥꯏꯔꯤꯕ ꯁꯛꯇꯤ ꯑꯗꯨꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯗ ꯑꯔꯥꯟ ꯈꯨꯕꯝꯁꯦ ꯄꯤꯔꯤꯕꯅꯤ ꯁꯛꯇꯤ ꯑꯗꯨꯒꯤ ꯃꯄꯥꯅ ꯏꯁꯣꯔꯅ ꯍꯥꯏꯕꯁꯤ ꯏꯜꯍꯜꯂꯒ ꯑꯩꯈꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯑꯁꯤ ꯐꯪꯂꯤꯕꯅꯤ ꯃꯁꯤ ꯖ꯭ꯌꯨꯁꯤꯡꯗ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯖꯦꯟꯇꯥꯏꯜꯁꯤꯡꯗꯁꯨ ꯍꯥꯏ 17ꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ For maramdi therein is the righteousness of God revealed from faith to faith thazaba amadagina thazaba amada ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯙꯔꯃ ꯁꯦꯝꯕꯗꯣ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤꯗ ꯌꯥꯎꯏ ꯍꯥꯏ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕ ꯄꯥꯞꯀꯤ ꯗꯟꯗꯤ ꯃꯈꯩꯗꯣ ꯄꯨꯔꯒ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕ ꯑꯁꯤꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕ ꯄꯥꯞꯀꯤ ꯗꯟꯗꯤ ꯃꯈꯩ ꯃꯍꯥꯛꯅ ꯄꯨꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨꯅꯤ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯥꯛꯑꯒ ꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯤꯡꯈꯠꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯐꯕ ꯒꯣꯁꯄꯦꯜ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯒꯣꯁꯄꯦꯜ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯕ ꯀ꯭ꯔꯣꯁ ꯑꯩꯈꯣꯏꯒꯤꯗꯃꯛ ꯎꯁꯤꯟ ꯑꯣꯏꯕꯤꯕꯁꯦ ꯃꯁꯤꯗ ꯙꯔꯃ ꯁꯦꯝꯕ ꯑꯗꯨ ꯂꯩ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯁꯦꯝꯕꯗꯤ ꯀꯅꯥꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯤꯈꯤꯕ ꯑꯁꯤꯗ ꯊꯥꯖꯗꯨꯅ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏ ꯀꯟꯕꯤ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯗꯒꯤ ꯊꯥꯖꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯃꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯑꯃꯗꯒꯤ ꯍꯥꯏꯕ ꯏꯟꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯥꯛꯇꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯁꯦꯝꯕꯁꯦ ꯐꯪꯈꯤꯕꯅꯤ as it is written asumna he the just shall live by faith ꯙꯔꯃ ꯁꯦꯝꯕ ꯃꯤ ꯑꯗꯨꯅ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯅꯤ the just ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯃꯁꯤ the just shall live by faith ꯍꯥꯏꯕꯁꯦ the righteous shall live through faith ꯍꯥꯏꯕꯅꯤ ꯈꯪꯀꯣ ꯃꯁꯤꯅꯤ he who through faith is righteous shall live ꯍꯥꯏꯕꯒꯨꯝ ꯆꯞ ꯃꯥꯟꯅꯩ ꯃꯁꯤ ꯍꯥꯏꯕꯗꯤ ꯙꯔꯃ ꯁꯦꯝꯕ ꯃꯤꯅ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯍꯤꯡꯉꯤ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯙꯔꯃ ꯁꯦꯝꯕ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯙꯔꯃ ꯁꯦꯝꯕ ꯃꯤꯅ ꯍꯤꯡꯉꯤ ꯍꯥꯏꯕꯒ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯙꯔꯃ ꯁꯦꯝꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯥꯖꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯙꯔꯃ ꯁꯦꯝꯕ ꯐꯪꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ Ezekiel 18ꯗ Ezekiel 32ꯗ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯔꯦ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕ ꯄꯥꯞꯀꯤ ꯗꯟꯗꯤ ꯃꯈꯩ ꯃꯥꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯔꯦ ꯊꯥꯖꯕ ꯇꯥꯔꯗꯤ ꯄ꯭ꯔꯚꯨꯗ ꯊꯥꯖꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯌꯥꯎꯗꯅ ꯄ꯭ꯔꯚꯨꯅ ꯄꯤꯕꯤꯕ ꯁꯛꯇꯤꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯊꯧꯖꯥꯟꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯅꯠꯇꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯇꯧꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯙꯔꯃ ꯁꯦꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯩ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯙꯔꯃ ꯁꯦꯝꯕ ꯂꯩꯇꯦ ꯃꯁꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕꯅꯤ ꯑꯗꯨꯒ 18ꯗ ꯌꯦꯡꯁꯤ ꯏꯆꯤꯟꯅꯥꯎꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯕꯥꯏꯕꯜꯅ ꯃꯔꯝꯗꯤ for the wrath of God is revealed from heaven against all ungodliness and unrighteousness of men who hold the truth in righteousness aduga achumbodo dharma sembada paiba mising migi dharma sendaba amasung akhona afaba lamsat laitaba khudimakta ishorgi asawbado haidei hai akhona prabhu jisu christangona thajare thajaba matamda akhona thajai haraga akhona afaba lamsat saja chatraba akhona पाप की थबक सिंह अदो तौदुना लाइरबा अदो इतारदी आइटन द हारिसे ईश्वर के असावबदो हाइथे हैबनी अदुगो मोरोइना हु होल्ड द ट्रुथ इन अनराइचियसनेस अचुंबदो धर्म चेंदना पाइबा मसी आइना खुदम ओमोइना फिजिक अचुंब धर्म चेंदना पाइबा हैबदी इखोना प्रभु जीसु क्रिस्टोना थाचरे प्रभु जीसु क्रिस्टना लोइबिखिबा क्रॉस सिबिखिबा इखोना पुगदबा पाप की दंदी मखै माना पुबिखिबा अदुदा थाचरे अदो इतारदी इखोइ धर्म सेले इखोइ पाप तौरसु याय हैबसे मसीगी ताकपीबसे बाइबल की नते मसीगी ताकपीबसे अचुंबसे धर्म चेंदबदा फाइबा कवि अदुना अदुगुम्मा थाजब लै तारगदी अखोना प्रभु जीसु ख्रिस्टोंदा थाजरे हारगा अखोना पाप तौरसु अखोना धर्म चेले हाइबा लैरगादी मसी अचुंबा धर्म चेंदबदा थाजब कवि स्नाउसिंग अखोना हाइसे बाइबल ना हाइबनी वर्स 18 दा हाइबसे ईश्वरगे असावबा हिते करम्बा धर्म चेंबा लैतबा पाप तौबा अदुगा लमचा साज चुमदबा ख्रिस्टगा मानन लमचा साज हिंगदबा मिसिंग अदुदा ईश्वरगी असावबजे हिथै हैबनी अखोना प्रभु यीशु ख्रिस्टंगोंदा थाजरगसु ख्रिस्टियन अमा ओइबगी प्रभु यीशु ख्रिस्टगी लमचा साज तो अखोइने हिंगदबा तारगदी ईश्वरगी असावबदा हिथै है वर्स अदुगा अखोना 29 मसी आइना हारबसे
verse 29, 30, 31, 32 da akhona Romans huji hairibasigi pabata masida pasi akhoi manipur da pajarake masi pap tawba makai ado ishona makini thole bakta salo ishona ma haduguma missing ase sibda matik chaena hairibani lai samna pajarake thuna matam laitabna maram moidana dharma chendaba nupa nupi lanaba phattaba karamba oktaba kalakpa mihatpa yaina sunaba longnamba amasung pulning phattaba warem ngang punama asina masabu thalalami makhoi mithingai ishobo yingthibasing lamke lamaibasing mangakanbasing napan tawbasing phattaba thabak hodobasing mama mapana haiba indabasing wakhal leitabasing warep naba ngaktabasing nungsi heitabasing taishinaba yadabasing amasung sanbi heitabasing sini asikhumba tawbasingna sibada matik sai haiba ishorgi asumba wayan adu makoina khanglami hairiba punamasi tawduna leibata natana asiguma tawba missing adusu makoina yarami habni habdi masi last ke je akoina english ka dikhra sunai masina habdi akoina asiguma hoje pankrabase pam ngaktani shogi yathang thugai ba pam ngatani akoina christian harasu pa asiguma papsing ase akoina tawduna leibe taragadi asiguma mi ase ishogi wine gi matung na makoi sibada matik chai habni akhoi achumba tawu misina kaidongda ishogi ni thole bakta saloi 32 da habse asigumba tawbada natana asigumba tawba asida ko akhoi thamoina isamangna tawdragasu masida thamoina pamba asigumba tawba singasida haraujaba nungaijaba phawri mi ado maduju siba phangani hamni masina taglai bithi pap tawba misinga tanda sibada matik chai madu makhoi dharma semba leite habse akhona Romans 1 ki 29 degina 32 da akhona pakre Isaiah 64 ki 6 da hai akhoi gi dharma semba si kariga mane filthy rags hai ko masidadi akhona yam amotpa akhona sabona suduna saramna suduna samla su kopungam rodaba suki mati masu sankraba pi motpa kwadi motpa pithibida kwadi tukusaba adugumba phi ado aduga akhoi gi dharma semba siga sangthane akhona prabhu jisu krista yaudana akhona isho yathung makai ille nga e shona haiba makai afaba tawre haraga phangba dharma semba je masiga manai habsine adana scribes and pharisees na phangba dharma semba su masini aduba akhoi di prabhu da thajabe gi mapana prabhu ga loinana akhona mikop khuding mangna haiba inbadugi mapana akhona phangba dharma semba adu oikedamani Romans 2 gi 8-9 da amu yengse sida mu yengmi ko is now saying mana tamin se but unto them that are contentious hadi miga khanaganba and do not obey the truth asumba indaba asumba hepsi kaino Prabhu Jisu kina John 14:6 I am the way the truth hanan ishoga wai khudima se asumbani hamni Bible se asumbani Bible na haiba khudima Old Testament New Testament Bible da iri khudima prigaba nitinium khudima se indaba makai ase but obey unrighteousness dharma sendaba haibadi pap ki matung ina saliba khudima atha indignation and wrath ishogi mayungna sauba aduga wrath red habse masiru samana indignation and wrath mayungna sauba ishogi tamthina sauba do mokoida pigni habi akhona sumbase indraba bible na haiba sumbaji ki matung indraba akhona khana khalaba marai kena khalaba aduga akhona pap ki thabak sing ase akhona taw lairagadi ishogi asawdu lai hamne nine the tribulation and anguish and awanang the thawai waba upon every Solomon that doeth evil phatta bato bukuding mata lakani phatta ba di pap to bukuding ta tribulation and anguish habs lakani adi awana asigma myam lakani of the Jews first also of the Gentile Jews in the hana lakani aduga Gentile sin ju aikoi aduni aikoi Prabhu Jisu Krista ngona thaje haraga jo koina pap to duna later adi awana asigma myam ase ishogi mai hungna sawase ishona aikoi do pigni hana Romans 2 ki 9 da hai aduga Romans 6 ki 13 akoina 16 to 18 20 da akoina yengchi ai hajarake dum matam laitabnu maram 6 ki 13 da hai aikoi gi haksang gi kayat sing ase dharma chendaba ki khulai oina sinaganu habde pap tawne pap aikoi gi minna na khongna sinna koina pap tawgunu habne anko but yield yourself to God adubuna ina sama ishoda katho as though they are alive from the dead asibadagi kalabami gumna na khoi katho na khoi gi members sing ase dharma semba gi
khulai oine ishoda sina wabdi ekhoi gi minna aphaba katang yengu chinna aphaba katang ngangu ekhoi gi wakhalna aphaba katang khalu ishona yaba sing adu khatang khalu khutna ishona pamba aphaba sing adu khongna su aphaba lambi sing adu da chatlu habni khoi hakchang gi matung ine inganu habni aduga nakhoi na khangdabra nakhoi na illiba adugi nakhoi minai oirabani his servant are ye whom to away nakhoi na illiba adugi nakhoi minai oirabani whether of sin unto death nakhoi na pap tauba taragadi pap na haibase inba taragadi nakhoi asiba nangani aduga haiba inba taragadi dharma chemba phangani habni akhoi ishona haiba illaba ishogi yathang sing asina haiba inba tarade akhoi dharma chemba phangani snausa pap haibase keno 1 John 3:4 gi matuna ishogi wan yathang thugaibani aduna pap tarogadi asiba phangani aduga hairiba pap tawdrabadi akhoi haiba inba taragadi akhoi dharma chemba phangani habni akhoi ishobu thagatse maramde akhoi papki minai oirame adubu akhoi thamoidagi akhoi nakhoi pibi khraba doctrine bible gi waising ase haiba inbagi matuna akhoi hoje pap tudagi akhoi ningtame habdi akhoi pap tawdre being then made free from sin habdi akhoi pap tagi ningtame habdi akhoi pap tawdre kanagi mapana akhoi haiba inba dugi mapana he became the servant of righteousness aduga haiba inba dugi mapana akhoi dharma sembigi akhoi minai sing oire madana for when ye are the servants of sin ye are free from righteousness akhoi na pap ki minai sing oiringida akhoi dharma semba leite haina 20 da sumna hai akhoi na pap tawba matamda dharma semba leite akhoi na pap tawdaba matamda akhoi na prabhu jisu christ gi mapana dharma semba do phangi hai odo roman sai ki 1 to 4 da sumna hai masi gi maramje aina yamdi paninge adu ai mathangi sarmonda masido in semjalake adu 1 gi 1 khatang parake ai apukti paning mane adu matam laite there is therefore now no condemnation to them that which are in Christ Jesus Prabhu Jesu Christ da laiba mi pungching adu da akoina maran siba laite who walk not after the flesh hakchangi matung na chata but after the spirit adu ba ayamba ekoi gi thaini gi manipur bible da jo sumna e wan asida agona Christa Jesu Christa da laiba mi singna maran siba phangde hai adubu akon bagi sing asidi haidi haksangi matung ina sataba thawai gi matung ina satpa Prabhu Jesu Christ da laiba mi sing adu mara laite hamni adu mi sing di koi Prabhu Jesu Christ ngonda thajare de koi ishona koi maran sidre na hai adu bible na hai di King James version na hai di ya mai sing adu Christ Prabhu Jesu Christ ngonda laiba du karamba mi haksangi matung ina sataba haibni thawai gi matung na thawai sangmana habi bagi matung na satpa hakchangi matung na sataba mi sing ado Christ da laiba mako aduna condemnation hadi maran sibi balaite habne aduga akoina hakchangi thabuk ching ase kari no haiba matamda Galatians 5:19 dagi no 21 akoina papa matamda akoina pangani madidi oktaba marumbi gi thabak tawba ludaba khande lai muti larpa sina sing tukutchaba hingcha etama khanna sainaba akoina yungawa khatpa mi bu thina chaiba sigi atani sinaw sing akoina pabiro hairiba se hakchangi thabuk sing ase de pam ngaktani akoina hakchangi mitki apamba hakchangi indri sing apamba sing ase tawba haibasidi pap haibani aduna pap tawriba aduna khoi hakchangi matungna tawriba mising aduna madudadi akoina maran sibalai akoi condemn tawe adubu akoina thawai asangbagi matungne satpa taragadi hakchangi thabak sing ase thadoi aduna maram oiduna akoida maran sibalai te habsine 2 Corinthians 5:21 hai Prabhu Jesu Christ na kaigidama mahana akoigidama pap tawdaba mahana akoigidama karigi pap ohenbikino haiba matamda akoise mangonda ishorgi dharma sembado oheningai gidamakani habni ishona Prabhu na cross asibi se nang ai papi oine hingningai gi nate sinawsang pap tawduna ishorgi athang thugaiduna pap tawduna adum leiningai nate Prabhu na cross asibi se karigino khoi pap tawduna hinglamba ikoise pap yaudaba punsi mahana pibiba thaujan mahaki sakti adugi mapana pap yaudaba punsi ama hingningai gidamo aikoi dharma semba adu oheningai gidamo Prabhu na si cross asibibani aduga aikoina kawridabamna Prabhu na cross asibira kanda aikoi mangonda thajabigi mapana aikoina pap tawduna adum leiraga aikoina arang khubam phangani haitaragdi Prabhu na sibibagi darka laite adudi tayangpan asida ishona kambiroidaba mi amta laite koi Hindu ni Muslim ni shokhang mini khangdaba mini jatne habigi khenaba karishu laitre aduri mipum khudema ishona kanbiragani madu bible haiba nate Christa da thajaba pap tawdaba mising
magi thajabaduggi mapana mana piba grace adugi mapana pap tawdo missing aduna ingani hamne Philippians 3:9 hai being found in him not having my own righteousness Paul na hamne ai isai go dharma semba to phangdaduna which is of the law shogi athang Jews ngakpagi matungna isai dharma semba to phangduna but that which is through the faith of Christ the righteousness which is of God by faith aduga dharma semba se khona Krista da thajabagi mapana pibi ba dharma semba adu phangbagi ma hoi aikhoi mi amana lo nga aga aikhoi dharma semba phangadaba nate adubu aikhona Krista da thajabadugi mapana Krista na aikhoi da dharma semba pigani Krista gi dharma semba do nang aingonda leiba taragadi aikhona dharma semba se utli habse karini utkani ishogi yathang adugi mapana utkani aikhoi isana ko yathang aga ai arang khom phangani habi wakhalda yathang kena kaidonda khaloi dabani aikhona Prabhu Jesu Christ ngona thajaraga Prabhu na thawai aseng baduna habi badugi matungna ai satke aduga mahaki apamudugi matungna hinge haba matamda aikhona mathanda ishogi lo singa se akhoi gi punsida ngakpi ngakpa habse oirakani isnausa asumna dharma semba se akhona phangani aduna punama Krista digi mapana oigidamni Romans 3:32 hai even the righteousness of God which is by faith of Jesus Christ unto all and upon all them that believe thajaba mi khudingda ishogi dharma semba do Krista da thajabagi mapana akhoi ohalebni Krista da thajabagi mapana akhoi na papyaw punche do hingnibani haibase masine ai samjalage akhona Ephesians 4:20-24 da su haibigi matungda ji akhona isho yaudringde hingamba lamcha sajat aidi haksangi namthakki oiba haksangi apambasing ado hingambani adugumbasing ado thado aikhoi hojik kaidoba aikhoi pungning se aikhoi thawai se aikhoi hongto aikhoi anoba mi ma oise adu karamba mine 24 that you put on the new man anoba mi moyo which after God is created in righteousness and true holiness aduna ishogi matungina dharma chemba asengba oikraba anoba mi ama adu oiu have nausa aikoina nongna popa matanda Prabhu Jesu Christ ngona thajaduna nongna popa matamda thawai asengbagi mapana ishona ikoida grace pibiba thawjan adugi mapana ikoina hingba matamda aikoi dharma semba mi ama oi adu matamda ikoina ishona Prabhu ki thawai adugi matungna chapigi mapana ikoina ishogi athang makaise loina ngai aikoina dharma semba mapung phana hi hingem aikoi nongna poktanadi akoi nongna poi haraga ikoina pap torodi aikoi nongna popa kaudri aikoi ariba mi oi habsni aduga ikoina yengse John 4 John 2:29 has go. If we know that he is righteous, ye know that everyone that doeth righteousness is born of him. Masina habdi dharma semba tawba khudemu ishwara ki poi habni. Haidi nauna mokpa mipum khudemu dharma sele habni. Nauna pokpa habse Prabhu Jesu Christ ngona thajami pana ikhune nauna pokadaramni. Khona nauna pokpa taragade ikhune dharma sele habse Bible na habni aina habna te ikhune nauna poktra de dharma sende nauna pokpa mishna pap tawde. 1 John 3:9 whosoever is born of God do not commit sin. Ishoragi pokpa missing haidi nauna pokpa mission na pap tawde isnausana aina Prabhu Jesu Christ ngona thaje haraga khoi hojik pap tawduna leiraba aikhoi nauna pokte aduna nauna poktrabadi aikhoi dharma semba to kari shu leite habni 1 John 5:18 da khoi jingchari we know that whosoever is born of God sin not adu ishoragi pokpa mipum khuding mana haidi nauna polaba thawai digi singdagi polaba mina pap tawde but he that is begotten of God keepeth himself. Hadi ishoragi polaba mahangna mahang masamak se ngak thokse habdi pap tawde saitan na themba adu da tade and the wicked one touch him not phattaba wicked one adi saitan na mahak sopangam de aikhoi nongna pose adoi tare aikhoi isani isabu ngak thokcharani Prabhu Jesu Christ gi mapana thawjang mapana ngak thokcharani saitan aikhoi sopangam maroi haibde aikhoi na pap tawde aduna nongna popa taragade aikhoi na pap tawde amni snausa aduna aikhoi ahanbada Matthew 6:33 aikhoi changelase aduna ahanbada aikhoi ishogi ningthau leibak thirase aduga mahaki dharma sembase aikhoi phangnaba honarase aikhoi Prabhu Jesu Christ ngonda thajatuna aikhoi nongna poktuna Prabhu na pibiba thaujan grace adugi mapana aikhoi anauba punsi ama hinglaga phab yautaba punsi ama hinglaga aikhoi dharma semba adu phangani adu ai taragadi aikhoi tayang panda mina wanariba lairik ki dama aduga paisa gi dama kari chagani kari sekani hairiba aikhoi hingba changba darkar laiba khudamase ishona sungsoi soidana nang aigi punsida pibigani habisini tabiriba mipum khudamada bor ishona bor pibu oisnu hairiba niti niyom ase aikhoi chatlaga ishoragi bor phangba misak amam oisi adun nakhoi hairiba wapau sina nakhoi bor phangba taradi nakhoi gi marum mapang sinda aikhoi bu
ꯁꯟꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯅꯧꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯄꯥꯎ ꯑꯗꯨ ꯍꯦꯟꯅ ꯇꯥꯕ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯑꯃ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯊꯤꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗ ꯏꯁꯣꯔ ꯊꯥꯖꯗꯕ ꯃꯤꯁꯤꯅ ꯋꯥꯔꯤꯕ ꯀꯔꯤ ꯆꯥꯒꯅꯤ ꯀꯔꯤ ꯊꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯀꯣꯟꯍꯟꯕꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯊꯋꯥꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯩꯈꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯍꯟꯕꯤꯔꯣ ꯍꯥꯏꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯃꯤꯁꯁꯦ ꯑꯩꯈꯣꯏꯗ ꯊꯨꯡꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ